Cohsem na English aniga kuntare ta pangthokadori higher secondary exam asidage mahiroi sing the grading system da mark piba hauna ba committee ama semduna yengsin ba hore haina Cohsem gi chairman T Ojitna fongdorakle yang thangda leiba St Stephen Higher Secondary School na sinduna school asige mai pakraba higher secondary exam 2024 ge mahiroi sing bo okpagi thauramda wafam asi fongdokhe thauramadu da Ojitna makha taraduna leibag asida NEP 2020 chatna ba haukibadage Manipur gi oinasu education system da ahong bakaya lakpa haure Cohsem gi oinasu lakliba ahong bakaya asida sarukyaba mathau tabadage chahi asidagi exam gi question amade evaluation da ahong ba khara leiba hauragani loinana class 12 exam da theory exam hana pangthoklaba matungda practical exam ko na pangthoklamba ado lakliba exam asidagi de practical exam hana pangthoklagani haike Cohsem gi mark grading system gi damak sem khiba committee asige report ase tha taruki manungda soidana laklagani haiba wafam chairman asin thamladuna report ase hek lakpaga Manipur da so class 12 ta grading system hauduna position system ase lehellaroi haike thoramadu da sarukya khiba desam gi secretary general and thoithoibana leibag asigi tunggi laibak lepkadaba mahiroi singna state asibo awanba ama purakpa ngamnaba thamoi singna mahai masing tamba amade afaba lichat chatpa mathau tai haina fungdokhi class 10 tamiba satra satri singna class 11 da karakpa matamdo 2025 da class 11 da karani makhoi examination system do adudagi grading system hodokpa yana na bhona jage aduga loina hariba grading se 11 na 12 karakanda se 26 27 ki prekhada grading system se sum chana hinba yabra haibu yengna na bagi kuna committee ma samjare committee disi tom haibu committee sigi report adu council ngajari madu hek phangba ka khoiso kar mani implement to ya ke haibu do pai khana jage